Connect News Media Tabiriba Singbu Taramna Okchari Manipuri Anoba Lenga asi semkiba Pungkun Marigi Manungda Amukna Hongna Churachandpur Riot District on Kre Anoba Government asi semkibada Kuki Jo MLA Ahum Yaubagi Mafam asigi Kuki Jo Singna Asauba Pongdoktuna Tuibong Bazarda Chauna Irang Hauki Lambi Thingba Tire Meithaba Amadi Anoba Government Sembada Yauriba Kuki MLA Nemchakib Gengi Mayokta slogan Launaki Irang asibu laksin nanaba security forcing na hona kibada security forcing da nung na thomki thogdo asida miyo kya aso open nangki Kuki singna separate administration gi demand tawba makhoi gi pokpadagi yaroklaba phangpham thokpa hakni haina hauji sulauri maram asina anoba sarkar asi sembada yauriba Kuki MLA sing asibu hatpa ngamda sel gi manapi gi ni haina lauthokli Village Volunteer Eastern Zone gi ming da tholakpa notice amada Hariba Kuki MLA Singh Ahanbada Nemchakib Genbu Hatpa Ngambada Lupa Lakun LM Kautedana Lupa Laktara Amadi Ngursanglur Sanatebu Hatpa Ngambada Lupa Laktara Pigini Haina Lauthokli Adugi Suba Thakta Village Volunteer Eastern Zone Hari Thaba Asi Pangthokpada Karigumba Makhal Amatagi Material Logistical Support Darkar Oirabasu Pigini Hari Masi Yamna Chauna Lenga Asida Singna Bani Mari Lenabo Authority Singna Miyeng Changpham Thui Masigi mamangda anoba lengak sembada makoigi MLA sing yaubagi mayokta Kuki singi tongan ba organization singna pungkun marigi total shutdown tauki Kuki student organization KSO Churachandpur na February 3 ki athengba ahingdagi pungkun marigi Churachandpur da total shutdown taunana ba lauthoki organization asina makoigi MLA singna anoba lengak sembada saruk yabagi khongthang asi lokhatki Amadi separate administration gi makhoi gi demand asiga loinana namthak tobani hari loinana organization asina nungnangba amadi asawba phongdoktuna hairi isagi misingna aikhoibu namthak tonana ba decision lowri masi Guwahati da pangthokiba nampi conclave ta lowkiba resolution gi mayoktani hairi masina makhoi gi marakta unity bu sontahali Masigi mataida Kuki student organization Churachandpur na KZ na Manipur gi anoba sarkar sembada saruk yakiba MLA singi mayokta lauthokiba social boycott ki support tawri hairi loinana Churachandpur gi miyamda appeal tawri madudi Kuki women organization for human rights na Manipur sarkar sembada Kuki Jo MLA sing yawbagi mayokta silliba public rally da saruk yanana ba hairi Rally asi February 3 ki nungtil pung 12 makhai khoite ground dagi peace ground tuibong phawba chatkani masigi mataida joint forum of 7 JF7 na masi announce tawri madudi February 3 ayuk pung 3 tagi numidang wai pung 3 phawba outer Manipur da leba Kuki Jo sing taba area sing da total shutdown tawgani shutdown asi handak semliba Manipur sarkar da Kuki Jo MLA sing yaubagi mayoktani amadi central BJP government na Manipur da state government sembada priority pibagi mayokta tawri aduga Kuki community gi matam sangna dagi satharagliba constitutional amadi political demand separate administration union territory bu thawaidana lerakli hairi adubu atopa nakal amada jomi taba mafam singda total shutdown tawba yaroi haina central village defense force CVDF na hairi CVDF na masi clear tawduna announce tawri madudi karigumba makhal amatagi one sided oiba shutdown koba CVDF ki protection da leiriba jomi inhabitant area da chatnaroi amadi yaroi hairi KSO Churachandpur na lauthokiba total shutdown asi jomi area da chatnade amadi CVDF ki ayaba yaudana mafam asida chatnaba yaroi hairi masigi mataida CVDF lungthu resolution Guwahati hairiba Kuki Jo singna puthokpa resolution asi yade amadi masida yaude jomi community Guwahati conclave aduda lawkiba resolution sing aduda participant tawdabata natana masiga mari lenade position asi jomi council gi decision na amuk hena kankhat halli madudi May 13 2024 da pangthokiba annual general assembly da lawkiba resolution number 1 gi matung inna Kuki Jo haiba wahi asibu legitimate collective identity ama oina formally reject amadi yaningda ba phongdokhi maram asina Kuki Jo council amadi masiga mari leinaba organization singda hairi madudi makhoi sumnagi makhoina leiba makhoigi area khakta da thabak tawgadabani aduga jomi singna leiba mafamda ayaba yaudana amadi coordinate tawduna makhoigi mi sing deploy tawba natraga karigumba makhal amatagi activity tawredabani
CVDF na warning tawri madudi asigumba khongthang maruoina khulai paibasing natraga nampuda changcinduna micham miyamda danger ohelabadi instability thorakpa yai masida CVDF na tumina leiroi hairi asumna anoba lengak semkiba pungkun mari fawba phadringaida Churachandpur da Kuki singna irang sagatpa horakle anoba lenga asida saruk yadana separate administration gi demand hojiksu tawri Masidabu, Themgadra, Natraga, Warakadra. Video sidang asigi di matang soy fawbadang thagasari.